HANDAK CHAHIGI OINA NGASIDAGI HOUNA PANGTHOKKADOURIBA MAHOUSADAGI CHATHARAKLIBA YAOSHANG KUMHEI ASIDA HOUJIK स्टेट खरदा COVID-19 की केस मसिंग हेंगलक्लिबा सिगा मरी लेनाना कोविड तगी ngaktoknanaba यावसंग थबल चोंगबा लीला ड्रामा इशेइनाचिंगबा पांगथोकपिगनु हाइना मणिपुर की चीफ मिनिस्टर एन बिरेना मणिपुर की मियामदा अपील तौख्रे ngarang nungthil paumi singa unaba mada makhatana haikibada Missing Yamzataba Manipuri Singi Tungi Mirolbo India State Khara COVID ki second wave lakliba asidagi kananabagi tangai fadana yausang kumai manungda pangthokkadouba thoram singi SOP sing thokpane miyam nangak na chatpiu masina lamda masigi mipum khudingda COVID-19 leina asidagi ngakthoknanaba chauraba pambai ama oiragani haike Thabal Chongba LEELA aduga yarangi naksanarga body thengnarga isa isa naknaraga tawba LEELA bu oiro isai bu oiro whatever masi hogibana hogre tawgibana tawgre do hujik laiba train Bharat ki state mayam da laiba covid ki hengalaiba sigi train ji urakanda ai Manipur miyam gi mfamda amuka hana ya appeal tawjari madudi hairiba si yaringai tawbidana la yarau bo orsu nahawa gi numin manga tarane harau do tawbirano sumnagi mamingdagi oina ishorgi soidaba gi mongda Lai Katpiba, Korambiba, Lagi Pujan got a weird bit of you.